ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯌꯦꯟꯖꯥꯡ ꯑꯃ ꯊꯣꯡꯉꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ, ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯑꯉꯝꯕ ꯈꯔ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯏꯉꯪ ꯑꯇꯦꯛꯄꯁꯦ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯥꯏꯉꯪ ꯑꯇꯦꯛꯄ ꯈꯔ ꯂꯧꯖꯔꯦ ꯑꯩꯁꯤꯗ꯫ ꯑꯗꯨꯒ ꯌꯥꯏꯉꯪꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯑꯁꯤꯀꯣ꯫ ꯐꯖꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯁꯤꯡꯖꯤꯠꯇ ꯁꯤꯠꯀꯗꯧꯔꯤꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯈꯣꯛꯄ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯨ ꯐꯖꯅ ꯃꯁꯛ ꯐꯖꯔꯦ ꯈꯨꯠꯁꯤꯁꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯌꯥꯏꯉꯪꯁꯦ ꯆꯥꯅꯕ ꯌꯥꯎꯔꯕ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯝꯇ ꯊꯝꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ꯫ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯑꯃꯃꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯥꯏ ꯊꯣꯡꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯉꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯊꯣꯡꯒꯗꯧꯔꯤꯕꯁꯦ ꯉꯥ ꯃꯀꯨꯞꯀ ꯊꯣꯡꯒꯦ꯫ ꯉꯥ ꯃꯀꯨꯞ ꯍꯥꯏꯗꯤ ꯉꯥ ꯑꯀꯪꯕ, ꯉꯥꯔꯤ ꯑꯀꯪꯕ ꯃꯀꯨꯞꯇꯣ ꯑꯗꯨꯒ ꯊꯣꯡꯉꯦꯀꯣ꯫ ꯆꯅꯤꯈꯅꯥ ꯍꯥꯏꯒꯗ꯭ꯔꯥ, ꯃꯆꯥ ꯑꯃ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯒ ꯊꯣꯡꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯊꯨꯝ ꯌꯥꯛꯄꯤꯒꯗꯤ ꯊꯣꯡꯅꯕꯅꯤꯀꯣ꯫ ꯑꯗꯣ ꯊꯨꯝ ꯌꯥꯛꯄꯤꯗꯤ ꯑꯩꯒꯤꯁꯤꯗ ꯂꯩꯇꯕꯅꯤꯅ ꯑꯩ ꯑꯔꯩꯕ ꯈꯔꯗꯨꯅ ꯑꯩꯗꯣ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯤꯗ ꯌꯥꯏꯉꯪꯁꯦꯀꯣ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯑꯁꯤꯕꯀꯣ꯫ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯅꯩꯑꯅ ꯑꯩꯁꯦ ꯁꯨꯝꯗꯣꯛꯆꯔꯦ꯫ ꯑꯗꯨꯒ ꯐꯖꯅ ꯀꯪꯅ ꯁꯨꯝꯗꯣꯛꯑꯁꯤ ꯃꯍꯤꯁꯦꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯍꯤꯁꯦ ꯄꯨꯈꯝꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯝꯖꯤꯟꯈ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯂꯥꯝꯕ ꯐꯪꯉꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯝ ꯄꯨꯈꯝꯁꯤ ꯂꯩꯕꯁꯤꯗ ꯃꯁꯤꯗ ꯑꯗꯨꯝ ꯁꯨꯝꯖꯤꯟꯖꯔꯦ꯫ ꯍꯥꯏꯗꯤ ꯃꯍꯤꯁꯤ ꯊꯝꯕ ꯌꯥꯏꯑꯕꯀꯣ, ꯃꯍꯤꯁꯤ ꯊꯝꯃꯒ ꯍꯦꯟꯖꯥꯡꯗ ꯀꯩꯗ ꯊꯥꯛꯄ ꯌꯥꯏ꯫ ꯑꯗꯣ ꯃꯍꯤꯁꯦ ꯇꯣꯉꯥꯟꯅ ꯑꯩꯅ ꯇꯦꯡꯀꯣꯠꯇ ꯁꯨꯝꯒꯗꯕꯗꯣ ꯁꯨꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯑꯗꯨꯝ ꯁꯨꯝꯃꯨꯕ ꯀꯧꯔꯕꯅꯤꯅ ꯁꯨꯝꯖꯤꯜꯂꯒꯦ ꯑꯩꯅ ꯑꯗꯨꯝ ꯁꯨꯝꯖꯤꯜꯂꯦꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯊꯣꯡꯕꯤꯕ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤꯀꯣ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯑꯒ ꯊꯝꯕꯤꯌꯣꯕ꯫ ꯑꯗꯣ ꯑꯩꯗꯤ ꯄꯨꯈꯝꯁꯤꯗ ꯁꯨꯝꯖꯤꯟꯈ꯭ꯔꯦ, ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ꯫ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯂꯧꯖꯔꯦ꯫ ꯍꯪꯒꯥꯝ ꯊꯥꯎꯁꯤꯅ ꯊꯣꯡꯕꯗ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯑꯁꯤꯗ ꯆꯅꯝ ꯃꯀꯨꯞ ꯀꯛꯑꯒ ꯊꯝꯃꯦꯀꯣ꯫ ꯁꯤꯡꯁꯨ ꯂꯩꯔꯦ, ꯇꯣꯃꯦꯇꯣ ꯈꯔ ꯑꯃ ꯂꯧꯖꯔꯦ, ꯑꯃꯈꯛ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯇꯤꯜꯍꯧꯒꯤ ꯐꯗꯤꯒꯣꯝꯒꯤ ꯃꯀꯣꯛꯇꯣ ꯑꯗꯨꯁꯨ ꯁꯣꯏꯔꯒ ꯊꯝꯖꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯒ ꯐꯗꯤꯒꯣꯝꯒ ꯂꯩꯔꯦ꯫ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯌꯥꯏꯉꯪ ꯑꯇꯦꯛꯄꯗꯣ ꯑꯩꯅ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄꯗꯣ ꯐꯖꯅ ꯃꯍꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯅꯤꯀꯣ ꯑꯁꯤꯒꯤ ꯉꯥꯁꯦ ꯊꯥꯛꯇꯗꯣꯔꯤꯃꯦ ꯑꯩ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯗ ꯄꯥꯁꯄꯣꯔꯟ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯀꯩꯀꯥ ꯃꯔꯣꯏ ꯃꯔꯥꯡꯁꯤꯡꯗꯣ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯒ ꯉꯧꯔꯁꯤ ꯃꯨꯟꯐꯥꯎꯀꯣ꯫ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯆꯨꯁꯦ ꯈꯤꯇꯪ ꯉꯥꯟꯁꯤꯜꯂꯛꯄ ꯉꯥꯏꯔꯁꯤꯕꯀꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏꯒꯤ ꯒꯥꯔꯂꯤꯛ ꯑꯀꯛꯄꯗꯣ ꯖꯤꯟꯖꯔꯒ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯁꯤ꯫ ꯁꯤꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯃꯨꯜꯂꯕ ꯃꯇꯨꯡꯗꯀꯣ ꯑꯩ ꯉꯁꯥꯏꯒꯤ ꯉꯥ ꯑꯀꯪꯕ ꯃꯀꯨꯞꯁꯦꯀꯣ ꯑꯁꯤ ꯂꯧꯖꯔꯦ꯫ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯉꯧꯔꯁꯤ꯫ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯨꯟꯍꯜꯂꯔꯣꯏꯒꯦ, ꯌꯥꯝ ꯌꯥꯡꯅꯗꯤ ꯃꯨꯟꯕꯅꯤ ꯃꯁꯤꯒꯤ ꯉꯥꯁꯦ ꯃꯀꯨꯞ ꯑꯣꯏꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏꯒꯤ ꯇꯣꯃꯦꯇꯣ ꯑꯩꯅ ꯀꯛꯅ ꯊꯝꯕꯗꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ꯫ ꯑꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯃꯁꯤꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯁꯤꯃꯨꯛ ꯈꯤꯇꯪ ꯄꯠꯊꯍꯜꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯔꯒꯦ, ꯃꯥꯃꯨꯛ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯨꯜꯍꯜꯂꯁꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯒꯦ, ꯈꯤꯇꯪ ꯄꯠꯊꯅꯕꯒꯤꯗꯃꯛꯇ꯫ ꯍꯌꯦꯡ ꯉꯁꯤ ꯃꯌꯥꯝ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯇꯅ ꯑꯗꯣ ꯌꯥꯔꯦ, ꯌꯥꯝ ꯀꯟꯅꯗꯤ ꯄꯠꯊꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯒꯤ ꯌꯥꯏꯉꯪ ꯑꯇꯦꯛꯄꯗꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒꯦꯀꯣ꯫ ꯍꯥꯞꯆꯤꯜꯂꯒꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯁꯤꯀꯣ, ꯍꯥꯏꯗꯤ ꯐꯖꯅ ꯌꯥꯏꯔꯦ ꯉꯧꯔꯁꯤꯕꯀꯣ꯫ ꯌꯥꯏꯔꯦ ꯉꯧꯔꯤꯉꯩꯒꯤ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤꯕꯀꯣ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯉꯧꯔꯒꯦꯀꯣ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯔꯒꯦ꯫ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯍꯥꯞꯆꯤꯟꯒꯦꯀꯣ꯫ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒ ꯄꯨꯂꯞ ꯉꯧꯃꯤꯟꯅꯔꯒꯦ꯫ ꯐꯖꯅ ꯌꯥꯏꯔ ꯉꯧꯔꯤꯉꯩꯒꯤ ꯑꯗꯨꯝ ꯃꯍꯥꯎ ꯂꯩꯕꯁꯦ ꯍꯦꯟꯕꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯐꯖꯅ ꯌꯥꯏꯔꯒ ꯉꯧꯔꯒꯦ, ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯌꯥꯏꯔ ꯊꯝꯃꯒꯦꯀꯣ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ꯫ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯦ, ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯗꯣ ꯌꯥꯔꯦ, ꯃꯈꯥꯁꯦ ꯈꯤꯇꯪ ꯄꯛꯁꯜꯂꯝꯃꯦ꯫ ꯑꯗꯣ ꯐꯖꯅ ꯑꯣꯠꯈꯥꯏꯒꯦ꯫ ꯑꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯆꯨ ꯃꯔꯣꯏ ꯃꯣꯔꯣꯛ ꯂꯣꯏꯅ ꯊꯥꯛꯄ ꯌꯥꯔꯦ꯫ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯃꯔꯣꯏ ꯀꯩꯀꯥ ꯂꯣꯏꯅ ꯃꯆꯨꯗꯤ ꯊꯥꯛꯑꯔꯣꯏꯒꯦ, ꯃꯆꯨ ꯊꯣꯡꯕ ꯑꯣꯏꯕꯅꯤꯅ꯫ ꯑꯗꯣ ꯃꯔꯣꯏ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯔꯣꯏ ꯑꯩꯒꯤ ꯂꯩꯖꯕ ꯃꯔꯣꯏ ꯃꯄꯥꯡ ꯀꯌꯥꯗꯣ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ꯫
ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯈꯥꯏꯔꯁꯤ ꯑꯣꯠꯈꯥꯏꯔꯒ ꯑꯃꯨꯛ ꯐꯖꯅ ꯃꯥꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯈꯤꯕ ꯃꯌꯥꯝꯗꯣꯀꯣ ꯑꯃꯨꯛ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯍꯥꯏꯗꯤ ꯌꯥꯏꯔꯒ ꯉꯧꯔꯁꯤꯕ ꯉꯥꯏꯍꯥꯛꯇꯪ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯉꯩꯗꯀꯣ ꯑꯗꯣ ꯑꯩ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒꯦ ꯍꯥꯟꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯊꯝꯒꯦꯀꯣ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯍꯥꯡꯗꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯦꯕꯀꯣ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯆꯥꯡꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯖꯤꯛ ꯑꯃ ꯍꯥꯞꯄꯒ ꯑꯃꯨꯛ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯖꯅ ꯃꯔꯩ ꯃꯨꯟꯍꯜꯂꯁꯤꯕꯀꯣ ꯑꯔꯣꯏꯕꯒꯤ ꯏꯁꯤꯡ ꯍꯥꯞꯄꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯍꯥꯟꯕꯒꯤ ꯈꯖꯤꯛ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯖꯅ ꯑꯃꯨꯛ ꯃꯔꯩ ꯃꯨꯟꯅ ꯉꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯐꯖꯅ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯔꯅꯤ ꯌꯦꯡꯉꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦ ꯃꯔꯩꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯎꯕꯗ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨꯅꯦ ꯆꯥꯗ꯭ꯔꯤꯕꯁꯤꯡꯁꯨ ꯑꯃꯨꯛꯇꯪ ꯉꯥꯏꯍꯥꯛ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨ ꯉꯛꯇꯤ ꯉꯛꯄꯅꯤꯀꯣ ꯌꯥꯏꯉꯪ ꯊꯣꯡꯕꯁꯤ ꯀꯔꯝꯅ ꯊꯣꯡꯉꯤꯅꯣꯗꯅ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯑꯁꯣꯏꯕꯗꯣꯀꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯁꯤꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯃꯁꯤ ꯏꯁꯤꯡ ꯃꯍꯤ ꯂꯥꯡꯉꯒꯗꯤ ꯍꯥꯎꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯀꯨꯡꯅ ꯇꯧꯅꯀꯣ ꯒ꯭ꯔꯦꯚꯤ ꯑꯣꯏꯅ ꯑꯩ ꯊꯣꯡꯖꯔꯒꯦ ꯑꯗꯣ ꯃꯍꯤꯁꯦ ꯍꯥꯞꯄ ꯌꯥꯔꯦ ꯌꯥꯝ ꯑꯇꯩꯗꯤ ꯍꯥꯞꯄꯔꯣꯏ ꯏꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯐꯖꯅ ꯁꯧꯔꯦꯀꯣ ꯌꯥꯔꯅꯤ ꯊꯥꯡꯗꯔꯛꯄ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯌꯥꯔꯦ ꯃꯌꯥꯝ ꯑꯩ ꯃꯩ ꯃꯨꯊꯠꯆꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯤꯟꯖꯔꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯥꯎꯋꯦꯀꯣ ꯆꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯦ ꯎꯕꯗ ꯍꯥꯎꯒꯗꯧꯕ ꯃꯑꯣꯡ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯨꯝ ꯇꯥꯕꯗ ꯉꯛꯇꯤ ꯉꯛꯄꯅꯤꯀꯣ ꯌꯥꯏꯉꯪ ꯊꯣꯡꯕꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯡꯉꯒ ꯆꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯉꯛꯄꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯉꯛꯄ ꯐꯥꯎꯋꯦ ꯑꯗꯣ ꯆꯥꯔꯒꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯤꯗ ꯄꯨꯈꯝꯗ ꯊꯤꯗꯣꯛꯆꯔꯒꯦ ꯑꯗꯣ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯑꯗꯣ ꯈꯨꯊꯣꯡ ꯃꯈꯜ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯣ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯩꯗꯤ ꯃꯥꯒꯤ ꯈꯨꯊꯣꯡ ꯂꯩꯕ ꯎꯔꯒꯁꯨ ꯃꯌꯥꯝ ꯁꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯊꯝꯕꯤꯔꯝꯃꯣ